University kayo as tatang Tôi ấm tơ thì cái còn nối cho với cùng tàu lâu cho cái thank you. Sorry. Aise ayamana video thorapata wangang sangang phajadaba mawongda ngangbagi mawong ayam ubiramani ayamana aina saki mafam punamakta aigi mi tawna khalli bakoi bu phaningi asoi bo buda hekta ngangbana haningi adubu yamna kuinadi asaw buda lehode phaningi ngangbini biko khare matunda abu kawki karigumba ki video da aigi wangang sangang phajadaba mu matamda ai bulana lokiganu Lupi ang masasing unabada laknaba panaba yung siman hinataw ba ni mapugo negative ang ba natin na si yang pagdating Tagal sa